Kongpan Mutum Leikidabadagi Kongbam Nongdamba Masaki Sahi Kuntra Taruk Apokpa Ke Biren Kauba Miyoy ama Makokta Nongmai Maru Mapantuna Sirga Leiramle Thaudok asigi mayokta Kongpan Mutum Leirakta Miyamna protest Thokhre. Chief Minister na lusingduna Assamda BJP Midep ki vote khomkhre. Zaribon gi Laisram Khunda Miyamna BJP da vote pibiyu CM Khemsal. On Manipur Nupimarupna Khurai Thongam Leikaida mitop khandoraga census pangthokadabani haiba khongjang sangsingkhre. Relief camp dagi mangkhiba ngang sina fangle. More dagi lanjena raktuna Akampat ki IDN Girls College ki relief camp da leibi Piklibi Nupimacha ama mangkhiduna thinaduna leiringaida haukiba hingnong yaida singjamai thong makhadagi asibak sangwaina phangkhre. Thaudok asida chenabani haiba miyoy amasu police na phagale hairi. Thaudok asigi matangda Sadananda Hamomnasu wafam khara thamakli. Isagi thawaina mapugi nakta ingna singna leiba oyuko. Asumarana phapata karisu khangjadriba isa waramgadawdo thamoida phawi yam nungaite. Sianga nungaite isaga su soidana thengdaramgani khali relief camp da ngaihaktang pangthokpa lakpada tim ngaihaktang awaba phongdoksaba loinana imung manugi oihoriba awaba da su saruk yazari. Kaksing district ki Hianglam Hiran Maidagi Maunaha Angang Unabada Leikhidabadagi mari leinana Jenims Hospital na ngarang numidang SAONA Erang Thokhre. Thaudok adu da Jenims ki A block ki polam kaya amanga ta Thokhre. Police na Erang laksinaba rubber bullet tear gas sen kaya kapkhre. Khongjang sangsinba yaubani haiba miyoy khara su police na phajingkhre hairi. Piklibi oinam sanu thoi hatpada chenaba miyoy adu parja miyamda sinabiyu haiduna yamlaba parja miyamna irinbung PS ta thomjingkhre. Aduga nakalamaromda relief camp da leiribi Piklibi Angang Nupimacha adu hatpada chenaba mi hatpa Laisram langamba kawi hairi miyoy asi Surasanpurdagi seralaga relief camp da leibani. KCP MC Progressive na MU da red zone lauthokre. Urkhun maikaida Erang Kangleipak haukiba pungun marida mafam anida akanba mawongda nongmai kapnakhre. Tangkhun nupi maira paibi singna AR personnel singi lambi mahadepta thatkhre. Chief Minister Yumnam Khemsan bairo ta Imphal da halakhre. PM amasung Home Minister na Manipur da henba midyang thamli. Lakadawriba sahi tara da India da BJP bu inthukadaba political party amata leite Manipur gi lakliba 2027 ki mikhanda su BJP na seat nifu dagi tadana mai pakani lamlai MLA KHARA bomsa. Okram Henry na fine taurakpa election petition gi wayan jatha bidre haiduna Supreme Court ta High Court amasung respondent ahungi mathakta wakat lakle. Apex Court na High Court ta chanambagi liberty piraga dispose tawkhre. Aihaki pandamdi Manipur da mapung phana santi hanjin hanbani Chief Minister Yumnam Khemsal.